ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯖꯤꯁꯨꯗ ꯍꯥꯏ, "ꯒꯨꯔꯨ, ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛ ꯑꯗꯨ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯑꯩꯒ ꯌꯦꯟꯅꯅꯅꯕ ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯨ." ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏ, "ꯍꯦ ꯃꯤꯑꯣꯏꯕ, ꯀꯅꯥꯅ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯋꯥꯌꯦꯟ ꯃꯄꯨ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏꯕꯨ ꯇꯥꯏꯁꯤꯟꯅꯅꯕ ꯍꯥꯞꯄꯒꯦ?" ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏ, "ꯃꯤꯠ ꯅꯥ ꯁꯤꯡꯉꯨ ꯑꯗꯨꯒ ꯀꯔꯥꯝꯕꯗꯒꯤ ꯅꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯧ, ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕ ꯅꯠꯇꯦ." ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝ ꯑꯃ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯍꯩ ꯃꯔꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯄ ꯂꯧꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, "ꯑꯩꯒꯤ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯩꯁꯤꯟꯅꯕ ꯃꯐꯝ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ?" ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, "ꯑꯣ, ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯒꯦ꯫ ꯑꯩꯅ ꯑꯩꯒꯤ ꯀꯩ ꯑꯁꯤ ꯁꯤꯗꯣꯛꯂꯒ ꯑꯩꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯁꯤꯡ ꯄꯨꯝꯅꯃꯛ ꯊꯝꯅꯅꯕ ꯍꯦꯟꯅ ꯆꯥꯎꯕ ꯀꯩ ꯑꯃ ꯁꯥꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏꯗ ꯍꯥꯏꯒꯅꯤ, ꯍꯦ ꯊꯋꯥꯏ, ꯅꯍꯥꯛꯅ ꯆꯍꯤ ꯀꯌꯥꯒꯤꯗꯃꯛ ꯑꯐꯕ ꯄꯣꯠꯁꯤꯡ ꯄꯩꯁꯤꯜꯂꯦ꯫ ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ, ꯆꯥꯔꯣ, ꯊꯛꯂꯣ ꯑꯃꯁꯨꯡ ꯍꯔꯥꯎꯔꯣ." ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯍꯥꯏ, "ꯍꯦ ꯑꯄꯪꯕ ꯃꯤ, ꯑꯍꯤꯡ ꯑꯁꯤꯃꯛꯇꯗ ꯑꯩꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯔꯒꯗꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅ ꯂꯧꯍꯧꯒꯅꯤ?" ꯏꯁꯣꯔꯔꯣꯝꯗ ꯏꯅꯥꯛ ꯈꯨꯟꯗꯨꯅ ꯃꯁꯥꯒꯤ ꯂꯟ ꯊꯨꯝ ꯄꯩꯁꯤꯟꯕ ꯃꯤ ꯑꯗꯨ ꯑꯁꯤꯒꯨꯝꯂꯕ ꯑꯄꯪꯕ ꯃꯤꯒ ꯃꯥꯟꯅꯩ꯫